Good morning. Ngasigi ko yumsa question numit ko yumsa question numit ki card ki messaging minor se ko yumsa question numit aham bada ko in number se ko 104 lere aduga color da na green gumba kai gumba da minus se na bi ko yumsa question numit se ado kwai ahan bada I card hum katang thok charge card hum se dagi amma khala se ko card number 1 consider card number 2 consider traga card number 3 consider ko main roga khan minor se ko adugi matung da timing of haba swipe e nga se ko ngasigi na timing of haba haraga di pungbam of haba hadar golden hours ko no magi oina amai toro ko sile ko card hum se first card se consider second card consider traga third card consider ko ama khan minor se ko ado ahan ba khan bangai gi nga se ko ahan ba khan bangai gi oina sida la ise hai tare ko sida landa laluno hai tare ko sida akai ba mingonda kai da kai no landa laluno ai gi damak ta phaba dum la kani ko sida la ise phaba dum la kani aduga kainom yetna ba kotna ba leraga so ai gi side ta ai gi favor da gumba dumaina gumba lakpado aina kai dragadi aina landragadi aina mai pakpa mangol oiba khotpa aduni da sila ise ko aduduna yari ngai leina ko hadi aina kemta mingonda soide khote haragadi ko kemta nungsa thingai kem leite ko adum phana la ko sisina number 1 khan bangai oire ko number 2 khan bangai gi no se lai se mahi marong chaba khotpa adum basu oigali ko sumaina la ko matamda hai tar ko number 2 khan bangai gi oina haragadi aina hona jagri ba aina tawriba kholiba thabain khang oiro amo oiro result se fruitful oiba result kumba kai gumba adumaina lakpa ko good news kumba kai gumba sudum pi ko si number 2 khan bangai gi oina haragadi number 2 khan bangai good news kumba kai gumba adumaina adum bala ko oiba su yai ko sisina ani shuba khan ba dagi responsibility su dum lai ko hari sigi sumaina lak matam sira dum thodang hari sine ko yum ge thodang oiro amma oiro dum responsible oiba mi su dum oiba do isha gi oina responsibilities kari class gumba mayam se ko last ke 3 khan ba sina ama kha sida lai se hakchangumba khara nungairoi ko ngasi je ngarangdagi hongna nungairamdaba swe hakchangumba nungaitaba wakhan nungaitaba phataba thoughts mayam ama khanjanba ko chanba ko ahing tumba yadaba khotaba adumba mayam le ko hadi negative thoughts na ungjal laga leibagi type to domain tawre ko aduna yari ngai sida aina haigadaba haragadi ko khangano dugi pot mayam do negative thoughts kumba kai gumba khoina yam khanba matamda kamai tawge hai kansida adugi poto oina akhoida changjhalakpa oina oibaduna yaringa avoid ignore gumba kai gumba khara tawbiyo ko sisina khoi gi card message leira ko timing and harasne ko timing se ki pung 3 ga minute kun manga dagi na 3 ka minute 9 phang leira ko adagi 8 ga minute kun 3 daina pung 13 ga minute 32 phang leire adagi pung 2 ga minute kun 3 tagi na nungda wairamgi 3 ka minute ama phang leira ko aduga nungdangi na 3 ka minute 13 dagi na pung 13 ga minute 32 phang leira ko aduga athengba ahingi na pung ama ga minute 9 daina pung 3 ga minute 3 phang leira ko sisina koi gi ngasi gi oina phaba timing ko ado yumja kaisa se ena sum hai ko hadi plantations kumba kai gumba tawbasi yari ngai tawbiyo angang gi makhut kumba da tawhan ba tar hadi pambi thaba lei thaba khotpa leina ko gamla dabu thare khalase hingon dabu thare na khalase angang da yari ngai tawholoba lai lai shu tammi ba angang ngai da haite icha da kai da issue da oiro icha da oiro ko hadi mo education si oina hadi pambi thaba je nomo gi hadi growth lakpa oina ko adugi intention ama ko loina na ai angang se ai issue se ai icha se ko hadi henna phaba oina bagi damakta adumaina hai tare ko hadi wednesday se so mercury ga relate oba hadi plantation gumba tawba se yam phai ko aduna hadi sisima tawbiyo ko ma'am sida lere ko yumja question numit ki card ki message se ma'am thank you